Praise the Lord. Ahanumaktada yengbiriba amasung tabiriba ay nungsijaraba pumnamaktu masigi fajaraba mapuibunguna pinabiriba thoiba numit asida aikhoibu kanbiba aikhoibu nungsibiba aikhoibu loinabiba amasung aikhoibu tabang panbagi aroi mafam matam phawda thadok piraroi amata ngairaba mapu Jesu Christagi sengthoiraba minglenda yaifa mangol pijabaga loinana ikai kumnaba utjari masi mayamda athoiba testimony amkha itahanjarake हाइरिबा टेस्टिमनी असी साखी असी मणिपुर की रोंगमई इचल अमगिनी इचल असी तमेंगलोंग दगिनी हाइदुना इचलना फोंदोकपिरे अमसुंग इचल असी ममांगदा इगा खंगनजब नसदे अदुबु ईश्वरना लोइना बिदुना फोंदोक चखिबा अफबा वपाव अमदगी इचलना एगी कांटेक्ट नंबर लौबिरबा मतुंगदा एंगोंदा इचलगी अथोइबा साखी असी फोंदोक पिरकपनी साखी असी अदुम सुताबिउ ईश्वरदगी थौजाल ब्लेसिंग बोरदो मरांग काइना अखोइ फंगबिउ अमसुंग इबुंगो जीसु ख्रिस्टदी मिओइबा हाइबा अखोइबु कनबिबा लाकपा मपुनी जात बिजात खाइदोकपा लाकपा मपु नते जीसु ख्रिस्टना अखोइबु कनबिबा लाखरे कनबिखरे अमसुंग अखोइदा अरान खुबम पिनबिदुना लाओ अइगी इचानुपाम इचानुपी हाइदुना अखोइदा कौबिबनी लोइनना इचल की टेस्टिमनी असी ताबिरबा मतुंगदा इचल नाउ इचे इचल ओजासिंग अइ मयामदा करिगुंबा वाखलोन अमखक एक फोंदोकसरके अमसुंग अदोमना करि खनबि हाइबदो कमेंट तौबिरोको अहानबदा ईश्वरगी वहाय अमखतंग अइ पाथोकसरके इचल की टेस्टिमनी असी ताहानजदिंगगी ममांगदा जोहान पंदुप अहुमगी पद अहुम जिसुना मंगोंदा हाइकी असेंगनमक अइना नंगोंदा हाइरी कनागुंबा मी अमना नौना पोक्त्रबदी महाकना ईश्वरगी निंथौ लेबाक अदु उबा ngamde amen पाथोक्रेबा ईश्वरगी अहिंबा वहाय असिबु ताजरिबा पोमनमक्ता ईश्वरना लोइनाबिबा ओरसनु तबंग पानबगी फत्तबदगी ngathukpiba oresanu ibungo Jesu Christana thawai asingba ipana ipa ईश्वरना amen Jesuna mangonda haiki tasengnamak aina nangonda hairi कनागुंबा मी अमना नौना पोक्त्रबदी महाकना ईश्वरगी निंथौ लेबाक अदु उबा ngamde नौना पोक्त्रबदी इबुंगो जीसु ख्रिस्टना लोइबिखिबदो आइगी थमोइदा लौसन जद्रबदी इबुंगो जीसु ख्रिस्टना कलवारी की क्रॉस दा खांखिबदो आइगी दमक्तनी हाइदुना याजद्रबदी इबुंगो जीसु ख्रिस्टना फंखिबा चाइनादो एंगोंदा लाक्तब तारगदी नौना पोक्तब तारगदी ईश्वरगी निंथौ लेबाक अदु उबा ngamde हाइदुना ताकपिरी थागेचरी इचल की टेस्टिमनी ताबी अमसुंग टेस्टिमनी ताबीरब मतुंगदा आइगी थमोइदा फाउजबा वाखलोन अमखक असी एंगोंदा फाउजरकपनी मसे मयामदा शेयर तौजरके फोंदोकसरके अमसुंग अदोमगी वाखलोन करी लेइ हाइबदो अदोम फोंदोकपिरो थागेचरी ईश्वरना पुनम पुलोइनाबिबा ओरसना दादा दियानन लसम ओइबिए को मानी मानी दादा याम नुंगाइजरे दादागी नंबर फंगसे याम हरावे अहानबदा ईश्वरबु थागतले अदुगा अनिसुबदा दादाबुसु याम थागतले होय होय याम हराउजे इचलना फोन तौबिरकपुसेको होय दादा अदु दादाना हुजिक करी लमदा लैबिब्रा दादा अइसे सिलचरदने आसामगी सिलचर हाइबा मफमदुनी ओ अदु आइना दादागी वीडियो से येंगबेदी कोइदबा अदु कमाइना कमेंट तौरगा कमाइना नंबर फंगद्रा हाइबदि आइना खंगलुदबको अदुगे सुम येंगबेदी कोइरे याम नुंगाये दादागी वरी मयाम से तारगा पोकनिंगदा याम हरावबा यामना ईश्वरगी मनाता चिंसिनबिबा फावे दादा होय 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 ईश्वरगी थौजालनी होय दादा आइगी दमकसु प्रार्थना तौबियो होय होय चल सोयदन तौजगे अदो इचलगी ममिंग लेफमदी कदाइदगिनो इचल हाइबियो दादा आइगिसे आइजे रोंगमाई खंबिएको दादा खंगी 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 रोंगमाइने तमेंगलोंगदगिने रोंगमाइने दोगा दादा आइसे आइगी चाही नको 29 सुरे आयुम पाले इचा अनि सुलाइए नुपा सुलाइए अदो आइगी पुंसीगी वारी खरा हाइबिगेको दादा हाइबियो हाइबियो चल अदो आइसे रोंगमाइने दोगा angang oringaidagi poktringaidagi ima ipana Christian gi amongdani hauraga Christian onadi dum ima ipa ibok idau dagi di Christian adum oirakpa adu oirashu pokning dagi kari haisra pokna ishwarbo lawsinba ngamdaba होय ईश्वर से अचुंबा ईश्वर ने हायरसु
kari haisira fajana gyan tadaba fajana ishorna nungsibiba ishorna akhoi shibibigi maramda fajana gyan tadaba fajana lawsinba haitaba haiba tare mane sum tawrakpada aise 2009 da yum pale nauna yum pale aduga 2011 da ko 2009 da yum palaga 2011 gi thadi kawre adu kanda ishorna aibu kawbiba ma bu khangjaningai ma ge machanupi ama oina laininga ishorna aibu kawbiye adu aishu adum ishor bu phajana ninglamme adu prarthna so dum tawreme adu oisu kari haijara tabang panjini phattabana pik thanba tabang pan oibini na ko khara leira kanda amu kawthokre aise kawthokre kawthokpa mak oidrasu khara hanthaba haiba tare ko punchida khara best like oiba ko maina laiga pa leira padagi 2011 12 13 14 15 16 17 18 se koi na thado e shorbo thado bom charge pode dom kai shorgi wari tae prarthna tawe do ersu kari haisara fajana khamoidagi oina lopsinjabdo khamoidagi lopsinba haitaba shona kaya mo aingonda nungsibiga aigi damakta kaya mo tawbige haibada aina fajana khangba ngamdaba sumaina tawraga aigi punsise gyan men tadraga sum laire awaba sum yam thingnai ko aduga sum lakpa khandadi 2009 gi July da 2009 gi July first week da aina nongmase nongthing pong 11 guma taba kanda ko aise aigi punsida awabasu yam thingnai kapasu yam thingnai nongaibasu thingnai adu also aigi punsida potha pham khangdaba aduga kamaina tawraga aigi punsisida ingthaba natraga aina wakhanse charang wakhanse kari haisira adudo kamaina ko hangadra na khallaga laiba adu kansida aina aigi manakta mi amana laaga ishorgi wari fajana liraga prarthna tawbiba lairidi phanida na sum khallaga laiye khallaga laiba kanda hoi mi budi lakte adu aina YouTube hangba kanda dadagi video se yam uba aduga dada amasu laiye uja ramananda do ko magi video mayam so ana yenge aduga dadagi video mayam so ana download taraga yenge phone da adu kandadi aingonda fajana lawsinba ngame ai fajana lawsinba ngame aduga fajana lawsinba ngame aduga aina prarthna so tawe sure nangna aigi damakse dadagi wari taraga dada anisigi wari taraga nangna ibo kausin bibine nangna ibo lawsin bire haraga isu prarthna su tawe adudagi aigi kala waba kala punsida kappa nungaitaba mayam se kala potharaga isi laiye dada adu yam nungaye dada anisigi dadasigi wari dadasigi video mayam se chibida laiba mayam sina yengba kanda aigonna aigonna lawsinba ngamba oisunu haina hainige dadabu ichel yamna harauji ko iselna phone tawbirakpasi yam harawi aduga isel langtaknabiganu ko iselda ishorna hena konsinbirabani ko ichelna khangdringaidagi hawna ishorna ichelbu yam nungsi haibase ichel ko asini aduga akhoi ishorna loibigibase ko ichel akhoi akhoida ingthaba leitaba adugidi langtaknaba mayam phawbado ishordi dum khuramba dum christian ne andi haiba ko maru oina akhoi ishorna jesu christna cross ta loikhibado asida aikoina wagadaba aikoigi awana pumnamaksiniba isu kristna khangrise ko aduga isu kristna shiraba matungda amu hingatpasida thajaba singda aikoigi ingthabase ingthabase kaidi automatic oina pirabani ko ichal aduna aigi thamoida phaujai haijarake ichalda ishorna hena asidagi hena loina bidrobani kama ichal amasung ichelgi langtaknaba pumnamak ishorna lawgrabani habise ichel thajabiu ichel ko haina haijaningi aduga dada
ꯑꯩꯅ ꯑꯩꯒꯤꯗꯃꯛꯇ ꯄ꯭ꯔꯊꯅꯥ ꯇꯧꯅꯤꯡꯉꯥꯏ ꯈꯔ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯗꯗꯥ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯩ ꯅꯨꯄꯥꯁꯨ ꯂꯩꯌꯦ ꯏꯆꯥꯁꯨ ꯅꯨꯄꯤ ꯈꯛꯇꯪ 2 ꯂꯩꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯝꯅꯁꯨ ꯋꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯇꯥꯜꯂꯒ ꯆꯥꯔꯒ ꯂꯩꯌꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯁꯣꯔꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯉꯣꯟꯗ ꯍꯣꯏ 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 ꯏꯁꯣꯔꯅꯗꯤ ꯅꯣꯡꯃꯒꯤ ꯋꯥꯠꯇꯅ ꯄꯩꯁꯥꯒꯤ ꯂꯝꯕꯤꯁꯨ ꯄꯤꯕꯤꯌꯦ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯁꯨ ꯋꯥꯠꯇꯅ ꯂꯩꯌꯦ ꯏꯁꯣꯔꯒꯤ ꯃꯄꯥꯟꯗꯒꯤ ꯍꯣꯏ 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 ꯑꯗꯨꯒ ꯅꯥꯕ ꯈꯣꯠꯄꯁꯨ ꯂꯩꯇꯦ ꯏꯁꯣꯔꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯅꯨꯡꯊꯤꯟ ꯈꯪꯗꯦ ꯅꯨꯡꯗꯥꯡ ꯈꯪꯗꯦ ꯃꯇꯝ ꯈꯨꯗꯤꯡꯗ ꯏꯁꯣꯔꯅꯗꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯄꯤꯗꯦ ꯑꯃꯦꯟ ꯑꯃꯦꯟ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯄ꯭ꯔꯤꯊꯤꯕꯤꯗꯤ ꯐꯠꯇꯕꯅ ꯌꯥꯝꯅꯁꯨ ꯏꯁꯣꯔꯅꯗꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯄꯤꯗꯕ ꯏꯁꯣꯔꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯃꯥꯅꯦ ꯇꯧꯔꯒ ꯂꯩꯌꯦ ꯑꯗꯨ ꯍꯦꯟꯅ ꯗꯗꯥꯅ ꯑꯩꯒꯤꯗꯃꯛꯇꯁꯨ ꯅꯆꯟ ꯑꯩꯒꯤꯗꯃꯛꯇꯁꯨ ꯄ꯭ꯔꯊꯅꯥ ꯇꯧꯕꯤꯌꯣ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯑꯩꯅ ꯍꯧꯖꯤꯛ ꯏꯁꯣꯔꯗ ꯀꯟꯅ ꯅꯤꯕ ꯑꯃ ꯍꯪꯉꯦ ꯑꯗꯨ ꯗꯗꯥꯅꯁꯨ ꯑꯩꯒꯤꯗꯃꯛ ꯃꯇꯦꯡ ꯄ꯭ꯔꯊꯅꯥꯗꯣ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯒꯦ ꯗꯗꯥ ꯍꯣꯏ 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 ꯑꯗꯨ ꯑꯩꯒꯤ ꯅꯨꯄꯥꯁꯦꯀꯣ ꯗꯗꯥ ꯌꯥꯝꯅꯗꯤ ꯐꯕ ꯃꯤ ꯑꯣꯏꯕ ꯌꯥꯝꯅꯁꯨ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯏꯪ ꯇꯞꯄꯦ ꯃꯤꯉꯣꯟꯗꯁꯨ ꯐꯠꯇꯕꯁꯨ ꯍꯥꯏꯕꯁꯨ ꯍꯩꯇꯦ ꯐꯠꯇꯕ ꯇꯧꯕꯁꯨ ꯍꯩꯇꯦ ꯑꯗꯣ ꯌꯥꯝꯅꯗꯤ ꯃꯔꯝ ꯑꯣꯛꯄ ꯌꯥꯝꯅꯗꯤ ꯐꯕ ꯑꯣꯏꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯁꯦ ꯃꯃꯥꯟꯅꯕ ꯐꯠꯇꯕꯗꯒꯤ ꯊꯥꯗꯣꯛꯄ ꯉꯝꯗꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯃꯥꯟꯅꯕꯅ ꯆꯥꯁꯦ ꯊꯛꯁꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯆꯥꯕ ꯊꯛꯄ ꯅꯃꯥꯟꯅꯕꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯁꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯆꯠꯄ ꯃꯤꯕꯨꯗꯤ ꯌꯥꯝ ꯐꯕ ꯍꯣꯏ 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 ꯑꯗꯨ ꯃꯥꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯐꯠꯇꯕꯒꯤ ꯂꯝꯕꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯣ ꯍꯥꯏꯅ ꯑꯩꯁꯨ ꯀꯟꯅ ꯄ꯭ꯔꯊꯅꯥ ꯇꯧꯋꯦ ꯗꯗꯥ ꯍꯣꯏ 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 ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯍꯦꯟꯅ ꯗꯗꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯑꯩꯒꯤꯗꯃꯛꯁꯨ ꯄ꯭ꯔꯊꯅꯥ ꯇꯧꯕꯤꯌꯣ ꯍꯥꯏꯅ ꯗꯗꯥꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯅꯦ ꯍꯣꯏ 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 ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯗꯗꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡꯁꯤ ꯌꯥꯝ ꯀꯞꯄꯤꯕꯅꯦ ꯑꯩꯗꯤ ꯗꯗꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒꯀꯣ ꯍꯣꯏ 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 ꯌꯥꯝ ꯑꯗꯣ ꯍꯔꯥꯎꯋꯦ ꯄꯨꯛꯅꯤꯡꯗꯁꯨ ꯌꯥꯝꯅ ꯏꯁꯣꯔꯅ ꯊꯦꯡꯕꯤꯕ ꯑꯗꯨꯝ ꯇꯥꯁ ꯇꯧꯕꯤꯕ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯗꯗꯥꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯇꯥꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯑꯗꯣ ꯃꯤ ꯃꯌꯥꯝꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯃꯌꯥꯝꯁꯤꯅ ꯗꯗꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯌꯥꯝꯅ ꯊꯋꯥꯏ ꯈꯣꯝꯕ ꯑꯣꯏꯕꯤꯌꯨꯀꯣ ꯗꯗꯥ ꯀꯣ ꯍꯣꯏ 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 ꯏꯁꯣꯔꯅ ꯑꯣꯏꯍꯟꯕꯤꯒꯅꯤ ꯏꯆꯜꯀꯣ ꯍꯣꯏ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯗꯣ ꯏꯆꯜ ꯑꯩ ꯍꯧꯖꯤꯛ ꯏꯁꯣꯔꯗ ꯑꯝꯇꯪ ꯍꯥꯏꯖꯔꯛꯀꯦꯀꯣ ꯏꯆꯜ ꯍꯣꯏ ꯏꯆꯜꯁꯨ ꯑꯗꯨꯝ ꯏꯁꯣꯔꯗ ꯍꯥꯏꯖꯕꯤꯌꯨꯀꯣ ꯍꯣꯏ ꯏꯆꯜꯁꯨ ꯃꯤꯠ ꯎꯁꯟꯕꯤꯌꯨ ꯏꯁꯣꯔꯗ ꯍꯥꯏꯖꯕꯤꯌꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯍꯥꯂꯦꯂꯨꯌꯥ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯁꯦꯝꯕꯤꯕ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨ ꯏꯄꯥ ꯏꯄꯥꯕꯨ ꯊꯥꯒꯠꯆꯔꯤ ꯏꯄꯥꯒꯤ ꯊꯧꯖꯥꯜꯅ ꯅꯨꯡꯁꯤꯕꯤꯕꯅ ꯉꯁꯤꯒꯤ ꯐꯖꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯄꯥ ꯑꯩꯒꯤ ꯏꯆꯜ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯤꯗꯨꯅ ꯏꯄꯥꯒꯤ ꯊꯧꯔꯥꯡꯅ ꯏꯆꯜꯒꯤ ꯄꯨꯟꯁꯤꯗ ꯑꯃꯁꯨꯡ ꯏꯆꯜꯅ ꯐꯥꯎꯖꯕ ꯅꯨꯡꯁꯤꯕꯁꯦ ꯏꯄꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕ ꯐꯪꯍꯟꯕꯤꯕ ꯑꯁꯤꯃꯛ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯅꯅꯤ ꯍꯥꯏꯅ ꯈꯪꯖꯕꯗ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯅ ꯏꯆꯜ ꯑꯩꯈꯣꯏꯁꯦ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯅ ꯏꯄꯥꯅ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤ ꯑꯩꯒꯤ ꯃꯤꯒꯤ ꯍꯥꯏꯅ ꯈꯥꯏꯗꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯆꯤꯟ ꯃꯧꯄꯥ ꯑꯣꯏꯍꯟꯕꯤꯔꯦ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯅ ꯁꯔꯒꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯏꯄꯥ ꯏꯆꯜꯒꯤꯗꯃꯛꯇ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯏꯄꯥ ꯏꯁꯣꯔ ꯏꯆꯜꯅ ꯊꯃꯣꯏꯗ ꯏꯪꯊꯕꯁꯦ ꯏꯄꯥ ꯍꯛꯆꯥꯡꯗ ꯏꯪꯊꯕ ꯍꯦꯟꯅ ꯍꯦꯟꯅ ꯍꯥꯞꯄꯤꯌꯨ ꯏꯄꯥꯅ ꯀ꯭ꯔꯣꯁꯇꯒꯤ ꯇꯥꯔꯛꯄ ꯏꯗꯣ ꯏꯄꯥꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯐꯪꯒꯗꯕ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯇꯧꯔꯒ ꯏꯄꯥꯅ ꯇꯥꯈꯤꯕ ꯏꯗꯨꯅ ꯏꯆꯜꯒꯤ ꯏꯪꯊꯕ ꯄꯨꯟꯁꯤ ꯏꯪꯊꯕ ꯍꯛꯆꯥꯡ ꯏꯪꯊꯕ ꯊꯋꯥꯏ ꯍꯦꯟꯅ ꯍꯦꯟꯅ ꯑꯣꯏꯍꯟꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯏꯆꯜꯒꯤ ꯅꯨꯄꯥꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯖꯔꯤ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯒꯤ ꯑꯅꯤꯡꯕꯅ ꯃꯍꯥꯛꯄꯨ ꯂꯝꯖꯤꯡꯕꯤꯌꯨ ꯏꯄꯥꯅ ꯄꯥꯝꯖꯔꯤꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯌꯨ ꯑꯃꯁꯨꯡ ꯏꯆꯜꯒꯤ ꯑꯉꯥꯡ ꯑꯅꯤꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯖꯔꯤ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯅ ꯏꯁꯣꯔꯒꯤ ꯌꯨꯝ ꯑꯣꯏꯗꯨꯅ ꯅꯤꯡꯊꯧꯒꯨꯝꯅ ꯄꯥꯟꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯏꯆꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯌꯦꯠꯂꯝꯕ ꯐꯠꯇꯕ ꯑꯃꯁꯨꯡ ꯌꯦꯠꯂꯛꯀꯗꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯉꯁꯤ ꯅꯆꯥ ꯗꯌꯥꯅꯟꯗꯅ ꯏꯄꯥ ꯑꯍꯤꯡꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯀꯛꯊꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯍꯦꯟꯅ ꯏꯪꯊꯕ ꯑꯣꯏꯍꯟꯕꯤꯌꯨ ꯑꯃꯁꯨꯡ ꯏꯆꯜꯒꯤ ꯑꯊꯣꯏꯕ ꯇꯦꯁꯇꯤꯃꯅꯤ ꯀꯌꯥ ꯐꯣꯡꯗꯣꯛꯆꯕ ꯉꯝꯍꯟꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯅ ꯁꯔꯒꯒꯤ ꯑꯣꯏꯍꯟꯕꯤꯔꯦ ꯏꯄꯥꯅ ꯏꯪꯊꯅ ꯊꯝꯕꯤꯔꯦ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯏꯄꯥꯅ ꯃꯁꯛ ꯎꯅꯗꯕ ꯇꯥꯔꯒꯁꯨ ꯈꯪꯅꯗꯕ ꯇꯥꯔꯒꯁꯨ ꯏꯆꯤꯟ ꯏꯄꯥ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯃꯔꯤ ꯑꯃꯠꯇꯅ ꯐꯪꯗ꯭ꯔꯕ ꯁꯔꯒꯒꯤ ꯃꯔꯤ ꯑꯣꯏꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯅꯆꯥꯅ ꯊꯥꯒꯠꯆꯔꯤ ꯃꯇꯤꯛ ꯆꯥꯈꯤꯗ꯭ꯔꯕ ꯅꯆꯥꯕꯨ ꯏꯄꯥꯅ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯏꯄꯥꯒꯤ ꯑꯊꯣꯏꯕ ꯋꯥꯍꯩ ꯑꯁꯤ ꯃꯌꯥꯝꯗ ꯈꯪꯍꯟꯗꯨꯅ ꯑꯩꯒꯤ ꯏꯆꯤꯟ ꯏꯄꯥ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯁꯔꯒꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯤꯜ ꯏꯄꯥ ꯀꯌꯥ ꯐꯪꯅꯍꯟꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯏꯄꯥ ꯅꯆꯥꯅ ꯊꯥꯖꯩ ꯉꯁꯤꯗꯒꯤ ꯏꯆꯜꯒꯤ ꯏꯃꯨꯡꯗ ꯏꯆꯜꯒꯤ ꯍꯛꯆꯥꯡꯗ ꯏꯆꯜꯒꯤ ꯅꯨꯄꯥꯗ ꯌꯥꯝꯅ ꯑꯍꯣꯡꯕ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯍꯛꯆꯥꯡꯒꯤꯗ ꯑꯍꯣꯡꯕ ꯑꯃꯁꯨꯡ ꯏꯄꯥꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯣꯏꯅꯕꯤꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯍꯦꯟꯅ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯪꯖꯕꯗ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯅꯆꯥ ꯑꯩꯒꯤ ꯊꯥꯖꯔꯕ ꯑꯩꯈꯣꯏꯒꯤ ꯏꯆꯜꯒꯤ ꯅꯨꯄꯥ ꯑꯃꯁꯨꯡ ꯏꯆꯥ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯍꯧꯅ ꯏꯄꯥꯗ ꯁꯤꯟꯅꯖꯔꯤ ꯏꯄꯥꯅ ꯂꯣꯏꯅꯕꯤꯌꯨ ꯐꯠꯇꯕꯗꯒꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨ ꯑꯃꯁꯨꯡ ꯏꯄꯥꯅ ꯅꯨꯡꯁꯤꯕꯤꯔꯦ ꯀꯣꯟꯁꯤꯟꯕꯤꯔꯦ ꯍꯥꯏꯅ ꯈꯪꯖꯕꯗ ꯊꯥꯒꯠꯆꯔꯤꯕ ꯅꯤꯖꯔꯤꯕ ꯅꯣꯟꯖꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥꯅꯨꯄꯥ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤꯕꯅꯤ ꯑꯥꯃꯦꯟ
dada yam nungaireko dadagi mathaktasu isona bor yam pibiba oisunuko dada yam nungaireko aduga adum faunaseko dada hoi hoi ai ichalgine number se ai save tawraga thamjage ai hoi number su save tawraga thambiu ko ichal hoi thamme hoi hoi adum faunaseko dada hoi 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 phaunase nungaire dadagi number se kamaina phangadra khallaga 2009 dagi ngasi phau adum kamaina tawraga dada khoi number se phangadra ai wara kanda ai kapakanda adum yamna ishorgi wapa haidokpa ishorgi thabaktaba misingbu yamna pau phonaningba matang la dada mani 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 ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯝꯕꯔꯁꯦ ꯐꯪꯗꯕꯅꯤ나 ꯀꯃꯥꯏꯅ ꯐꯪꯒꯗ꯭ꯔꯥ ꯈꯜꯂꯒ ꯂꯩꯕꯗ ꯏꯁꯣꯔꯅ ꯉꯁꯤꯗꯤ ꯗꯗꯥꯒꯤ ꯅꯝꯕꯔꯁꯨ ꯄꯤꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯗꯗꯥ hoi hoi ichalne ichal langtaknabiganu ko ichal ichal ꯍꯣꯏ Yesu Christa leiri amasung aikhoi ichil naw ichalgi ichil naw mayam leiri ko ichal ꯍꯣꯏ sa ꯍꯣꯏ matamda ichal phone tawbiro ko ꯍꯣꯏ aikhoi mayam ama leiri Yesu Christa leiri aikhoi gi damakta di ko ꯍꯣꯏ haijai ꯑꯗꯨꯒ ꯑꯩꯒꯤ ꯍꯦꯛ ꯃꯈꯥꯗ ꯏꯆꯟ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯕ ꯃꯥꯁꯨ ꯃꯌꯨꯝ ꯄꯥꯜꯂꯦ ꯃꯥꯁꯨ ꯋꯥꯅ ꯂꯩꯌꯦ ꯑꯗꯨꯒ ꯅꯥꯕꯁꯨ ꯑꯗꯨꯝ ꯅꯥꯔꯒ ꯂꯩꯌꯦ ꯑꯗꯨ ꯃꯥꯒꯤꯗꯃꯛꯁꯨ ꯄ꯭ꯔꯊꯅꯥ ꯇꯧꯕꯤꯌꯨꯀꯣ ꯗꯗꯥ hoi hoi tawjage tawjage ichal ꯍꯣꯏ ꯍꯣꯏ tawjage ꯐꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯗꯗꯥ hoi 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 adudi matungda mu sanarasi ko ichal ꯍꯣꯏ 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 thamo thamo ꯑꯣꯖꯥꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯩꯒꯤ ꯊꯃꯣꯏꯗ ꯉꯁꯤ ꯐꯥꯎꯖꯔꯛꯄꯁꯤ ꯑꯩ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯔꯛꯀꯦ ꯑꯩꯅ ꯁꯦꯝꯖꯕ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗ ꯏꯆꯦ ꯏꯆꯜꯁꯤꯡꯅ ꯑꯣꯖꯥꯁꯤꯡꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯏ ꯑꯃꯁꯨꯡ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯕ ꯃꯇꯨꯡꯗ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟꯒꯤ ꯃꯅꯨꯡꯁꯤꯗ ꯂꯣꯛꯗꯥꯎꯟ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯊꯕꯛ ꯁꯨꯗꯨꯅ ꯅꯣꯝꯗꯨꯅ ꯆꯥꯖꯔꯤꯕ ꯑꯣꯖꯥꯁꯤꯡ ꯀꯌꯥꯗ ꯏꯆꯦ ꯏꯆꯜ ꯀꯌꯥꯗ ꯂꯣꯛꯗꯥꯎꯟ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯊꯕꯛ ꯁꯨꯕ ꯌꯥꯔꯛꯇꯕꯒꯤ ꯃꯔꯝꯅ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯐꯪꯉꯛꯇꯕꯒꯤ ꯃꯔꯝꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕ ꯑꯃꯁꯨꯡ ꯄꯩꯁా ꯂꯨꯄꯥꯒꯤ ꯑꯋꯥꯕꯅꯆꯤꯡꯕ ꯀꯌꯥꯁꯦ ꯑꯩꯅ ꯈꯪꯖꯕ ꯐꯪꯉꯤ ꯇꯥꯖꯕ ꯐꯪꯉꯤ ꯑꯃꯁꯨꯡ ꯑꯩꯅ ꯉꯝꯖꯕ ꯃꯈꯩꯗꯤ ꯑꯩꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯖꯩ ꯑꯃꯁꯨꯡ ꯑꯩꯅ ꯊꯕꯛ ꯇꯧꯖꯔꯤꯕ ꯑꯩꯒꯤ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤꯗ ꯐꯪꯉꯛꯄ ꯁꯦꯂꯔꯤꯁꯤꯅ ꯑꯩꯅ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯖꯕꯁꯦ ꯌꯥꯝꯅ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯣꯖꯥꯁꯤꯡ ꯏꯆꯦ ꯏꯆꯜꯁꯤꯡꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯣꯝꯅꯁꯨ ꯀꯔꯤ ꯈꯟꯕꯤꯔꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯔꯛꯎꯀꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯩꯉꯣꯟꯗ ꯐꯥꯎꯖꯕꯁꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯔꯤꯕ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯗꯨꯅ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯃꯁꯨꯡ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯣꯖꯥꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯜꯁꯤꯡꯗ ꯑꯩꯅ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕꯅꯤ ꯃꯁꯤ ꯑꯗꯣꯝꯁꯨ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯁꯨ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯉꯝꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯄꯥ 10 ꯑꯣꯏꯔꯣ 10 ꯑꯣꯏꯔో 50 ꯑꯣꯏꯔോ ꯅꯠꯇ꯭ꯔꯒ 100 ꯑꯣꯏꯔో ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯦꯟꯐꯝ ꯈꯔ ꯑꯩꯈꯣꯏꯅ ꯇꯨꯡꯁꯤꯟꯕ ꯇꯥꯔꯒꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯇꯨꯡꯁꯤꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯣꯔꯕꯨ ꯊꯥꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ ꯅꯠꯇ꯭ꯔꯒ ꯊꯥꯖꯗꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯅꯥꯔꯛꯄ ꯃꯇꯝ ꯑꯅꯥꯕꯒꯤ ꯄꯩꯁꯥ ꯂꯩꯔꯛꯇꯕꯒꯤ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯂꯩꯇ ꯂꯥꯏꯔꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯍꯦꯟꯅ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯖꯔꯛꯄꯅꯤ ꯃꯁꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯃꯁꯨꯡ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯁꯨ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯄꯥꯝꯖꯩ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯁꯦ ꯑꯗꯨꯒ ꯊꯥꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡꯅꯁꯨ ꯌꯥꯝꯅ ꯄꯥꯝꯕꯤꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯃꯁꯤꯒꯤ ꯋꯥꯈꯜꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯖꯔꯛꯄꯅꯤ ꯑꯣꯖꯥꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯉꯝꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯑꯩꯈꯣꯏꯅ ꯀꯂꯦꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯃꯁꯨꯡ ꯀꯂꯦꯛ ꯇꯧꯕꯒꯤ ꯁꯤꯁꯇꯦꯝꯁꯦ ꯑꯩꯅ ꯈꯟꯖꯕꯗ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯁꯤꯅ ꯈꯔ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕꯒꯤ ꯃꯊꯧ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯀꯂꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯁꯤꯒꯤ ꯁꯤꯈꯛ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎꯁꯤꯡꯗ ꯑꯩ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯔꯛꯀꯦ ꯃꯗꯨꯗꯤ ꯑꯁꯤꯈꯛ ꯑꯣꯏꯔꯦ ꯁꯦꯜꯁꯦ ꯑꯁꯤꯈꯛ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯑꯗꯣꯝꯗ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯕꯨ ꯑꯣꯏꯔꯣ ꯑꯗꯣꯝꯒꯤ ꯌꯨꯝ ꯃꯅꯥꯛꯇꯕꯨ ꯑꯣꯏꯔꯣ ꯀꯅꯥꯒꯨꯝꯕ ꯂꯥꯏꯔꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝ ꯑꯩꯈꯣꯏ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯥꯎ ꯐꯥꯎꯅꯔꯒ ꯌꯥꯔꯒꯗꯤ ꯑꯩ ꯋꯥꯠꯁꯑꯦꯞꯀꯤ ꯒ꯭ꯔꯨꯞ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯊꯥꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡꯒꯤꯗ ꯑꯣꯏꯅ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯄꯩꯁా ꯀꯂꯦꯛ ꯇꯧꯕꯁꯦ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯖꯔꯒ ꯑꯩ ꯋꯥꯠꯁꯑꯦꯞꯇ ꯒ꯭ꯔꯨꯞ ꯑꯃꯈꯛꯁꯨ ꯑꯩ ꯁꯦꯝꯖꯅꯤꯡꯉꯤ ꯑꯃꯁꯨꯡ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯑꯁꯨꯃꯥꯏꯅ ꯑꯁꯤꯒ ꯃꯇꯦꯡ ꯄꯥꯡꯉꯁꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯒ ꯄꯩꯁꯥ ꯁꯨꯈꯛ ꯀꯂꯦꯛ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯈꯥꯏꯒꯠꯂꯤꯕ ꯁꯦꯟꯐꯝ ꯑꯗꯣ ꯏꯕꯨꯡꯉꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯒꯤꯗꯃꯛꯇ
ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯦ ꯃꯔꯨꯑꯣꯏꯅ ꯂꯩꯇꯕ ꯂꯥꯏꯔꯕꯁꯤꯡ ꯑꯅꯥ ꯑꯌꯦꯛꯄꯁꯤꯡ ꯑꯃꯁꯨꯡ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯣꯏꯅ ꯑꯩꯅ ꯈꯟꯖꯔꯛꯄꯅꯤ ꯐꯥꯎꯖꯔꯛꯄꯅꯤ ꯃꯁꯦ ꯑꯗꯣꯝꯗꯤ ꯀꯔꯤ ꯈꯟꯕꯤꯔꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯔꯛꯎ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯌꯥꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯤꯒ ꯇꯥꯡ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯗꯦꯠ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯑꯗꯨꯒ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦꯀꯣ ꯃꯁꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯅꯤ ꯑꯗꯣꯝꯅ ꯄꯤꯅꯤꯡꯗꯕ ꯇꯥꯔꯒꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯇꯦꯡꯁꯦ ꯍꯦꯟꯅ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯃꯇꯦꯡ ꯄꯥꯡꯖꯕꯁꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯦꯟ ꯈꯔ ꯑꯩꯈꯣꯏꯅ ꯇꯨꯡꯁꯤꯟꯅ ꯊꯝꯕ ꯇꯥꯔꯒꯗꯤ ꯇꯨꯡꯗꯁꯨ ꯈꯜꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯁꯨ ꯑꯩꯈꯣꯏ ꯉꯝꯃꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯈꯟꯖꯩ ꯑꯗꯣꯝꯅ ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯔꯛꯎ ꯀꯟꯇꯦꯛ ꯑꯩꯒꯤ ꯀꯩꯅꯣꯗ ꯋꯥꯠꯁꯑꯞꯇ ꯑꯩꯒꯤ ꯋꯥꯠꯁꯑꯞ ꯅꯝꯕꯔ ꯑꯩ ꯄꯤꯖꯔꯛꯀꯦ ꯃꯁꯤꯗ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯗꯨ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯂꯣꯏꯅꯅ ꯑꯩꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯁꯤꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤꯒꯤ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯀꯃꯦꯟꯒ ꯂꯣꯏꯅꯅ ꯀꯃꯦꯟ ꯀꯔꯤꯅꯣ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯉꯝꯖꯕ ꯄꯩꯁꯥ ꯈꯔ ꯀꯂꯦꯛ ꯇꯧꯔꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯊꯝꯕꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯔꯛꯎ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯅ ꯑꯅꯤꯡꯕꯗꯣ ꯑꯣꯏꯍꯟꯕꯤꯁꯅꯨ ꯑꯃꯁꯨꯡ ꯏꯄꯥꯒꯤ ꯃꯤꯡꯈꯩ ꯃꯤꯡꯂꯦꯟ ꯍꯦꯟꯅ ꯍꯦꯟꯅ ꯋꯥꯡꯕ ꯑꯣꯏꯔꯁꯅꯨ ꯇꯥꯏꯕꯪꯄꯥꯜꯗ ꯑꯆꯨꯝꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯨꯝꯕ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏ ꯍꯦꯟꯅ ꯍꯦꯟꯅ ꯐꯣꯡꯗꯣꯛꯃꯤꯟꯅꯁꯤ ꯏꯄꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤꯕꯤꯔꯦ ꯂꯣꯏꯅꯕꯤꯔꯦ ꯍꯦꯟꯅ ꯍꯦꯟꯅ ꯏꯄꯥꯕꯨ ꯊꯥꯒꯠꯃꯤꯟꯅꯁꯤ ꯑꯥꯃꯦꯟ